ngasi phong ki batoan tuan ba manipuri si phong singdigi masum thoki ba thodo wa thok singdigi maru oibe I paw sing khonga saraga manipur top channel gi maike gi myam na thamjagi an bada laiba asigi oiba ngasi ki covid 19 update myam na thamjaram gi myam hauki ba pung kun gi mari sida miyoi covid 19 na lai kitabagi masung si khanghen hengalakhi haibidi hauki ba pung kun gi mari sida apun boina miyoi lising kun thraga ni thoiga samapan ga supna gi taruk nongno covid 19 na positive oiba thengna khraga adu hairiba pungpham asimaktada haibidi hauki ba pung kun gi mari sida miyoi lising ani ga kun covid 19 na nabana laikhidre haina sunga sigi health ministry degi thadoropa covid 19 gi update sina makhata na safungdorakle atopa paw manamo protest khongjang sagot kani tha sigi taraga mangada laibak pumba da lairibi state government gi employee singna makhoi gi phangpham thopa demand sing pukhatuna nom gi oiba protest action sathagadori manipur da su khongjang asi manipur government services federation gi lamjing makhada manipur secretariat employees association ga loinana state asida lairibi government department punamaki trade union employees association master role casual amadi atai employee sinmilup singapunna sanction minagadori manipur government services federation sanction gadori ba khongjang asi matam koina state government na pb dana nathaiduna laklabani khongjang asida center of indian trade union manipur state committee masida affiliate toba trade union single loinana mapung fana sagotkani trade amadi central trade union singna su july 15 da sanction gadori ba protest action asi mapung fana sagot piu haidi hen spouse na phongdorakle marak thana state gi wang bra thokpa paw khora singapore da covid ki sana kanglon thugairuba gi india masa ama jail thamkhre india masa ama covid 19 pandemic wang ba marak sida mangon da gi lauba swab test ki result laktriba phawa hospital thadolaga satana ba haibada manga kannuna singapore thadolaga satna ba honaramdagi faraga thama panjel da lainaba dandi pikre masagi sai kunga taruk suraba india gi nupa si jail da laibigi sera asi singapore gi court amana nithukaban nimita pikhibani balchandran paithiban bu police na cnb gi airport gi phagatpa matamda ma ki covid test tawkhibagi result adu positive oina lakhi madudagi ma pu singapore general hospital phawa purakhi indian asina public transport tonglaga india da hannaba ticket lainaba honaramki maduda mai di pakhide matung airport asigi terminal 1 gi area da pung marirom koisa satuna atopa miyoi kyara virus santopu yabigi khudong thiba pikhi haina maki mathakta maral siri matung da indian asina hospital isolation tawduna lainaba order adu amukasu thugaiduna india da hannaba airport ta satlambadagi covid ki sakna kanglon thugaiduna satpa mi ataida khudong thiba pibigi maral thamapal jail da lainaba dandi pikhibani haina sufungdorakli Makasa tarakpoina atopa paw kharana andro da kihom festival 2021 pangtokre sai khudingi development organization andro kendruna sinduna pangthorakpagumna ngasi taragamari suba state level pineapple festival 2021 gi thoram Imphal East district ki andro kendra gi manungsanba thambalnu market complex ta pangtokre India government ki North East Council NEC na sponsor tawduna Manipur sarkar gi Horticulture and Soil Conservation Department gi ibada amasum Mission for Integrated Development of Horticulture gi mieng makhara Development Organization andro kendruna sinba handak sahi gi taramari subi state level pineapple festival ado COVID-19 laina license maram moiduna maming tegi oina takpu basingna COVID-19 gi SOP ngakna saruk yaduna pangthokhi haina pausna makhata na phungdorakle atopa paw manamo senapati da thingba khara komthokre senapati district ki market area singda containment measure sing lokhatnaba jun taragani thoi amasum kunga mathoi da thokiba athingba sing khara komthokpagi order ama ngarang district magistrate senapati district Mahesh Chaudhary IAS na thokre state government na issue toba covid-19 gi SOP ningthina ngaklaga dukan sing hausuk nimit khudingi oin ayuk pung 3 tagi nungthul pung 2 fawa hangwada ayaba pire adubo dukan hangdringagi mamangda dukandar singna dukan gi mamangi mafam sab jaga amada vaccination certificate thetkadabani utkadabani hidak kapthoktriba dukandar singi oina dukan gi mapanda covid-19 negative test certificate thetkadabani
उठकदबनी अमसुम निमित तरागा मंगानी खुदिंगी नेगेटिव रिजल्ट लौगदबनी ऑटो टैक्सी सिंगी ओइना ड्राइवर खुदिंगमंगना कोविड-19 वैक्सीनेशन सर्टिफिकेट उलगा गाड़ी सेनबा यागने हिदा कापथोक्त्रिबा ड्राइवर सिंगी ओइना गाड़ी सेनबा हौद्रिङैदा कोविड-19 नेगेटिव टेस्ट सर्टिफिकेट उठकदबनी अमसुम पब्लिक ट्रांसपोर्ट ओइना मखा तना गाड़ी सेनबा यानबा नुमित तरागा मंगानी गी मतुंग खुदिंगी नेगेटिव टेस्ट सर्टिफिकेट पाइगदबनी हाइन पाउसना मखा तना फोंदोरकले अतोपा पाउ मनमो साक्सानबा पिकनिक लाक्पसिंग पुलिसना फादुना बुक्तन इलहनखरे इरोयहनखरे मणिपुर कोविड-19 लाक्सिनबा ngamdabagi khudongsadaba mayoknaringai curfew thugaiduna Bisnupur district ki Laimaram waroisingda ngasi kangkumaiga khudongchaba lauduna tuan district singdagi picnic lakpa amadi saksanarama miyoika Bisnupur district police na faraga fine thiankhre lamhen mamiyoy kyana faraba matung buktan ilankhre kharana isingda irohankhre fine thiba ngamdabasingna phajinduna thamlaba matung pautak piduna wakhal tahalaba matung thadokre miyoy ngadugi manungda sahi taraga nipan sudriba miyoy kya su yorongki Bisnupur police station gi OC ke Subhash Chandra Nasingba lusingba tim ama koina satuna curfew thugaiba masum SOP ngaktana mi pulamba sing yengsinki Laimaram gi maning thangba sarukna SI saphabana lusingba tim amana yengsinki waroi sing tamna miyai kya lakpa amadi lairamba thenaki gari masa thorokpa singi manungda helmet mask uptaba miyai kya su phadana fine thianki OC ke Subhash Chandra na aikhoigi paumida phongdorakibada mama mapa singna masa singda sahi sui de khangna gari masa natragan asoba piduna komai ne haiduna thadorokpa sumde masina COVID-19 thiengna na honariba sida khurok thangali COVID-19 gi ahum subu web lakpa yabigi akiba leiringai sailaksida asigumba thawong asi thogaloidabani mama mapa singna su section bagi tangai fadabalai miamna police bu lana ubusu tawbiganu haidi henasu paus na phongdorakli loishilakpoin state sigi wangbra thokpa pau khara Portugal gi forward Cristiano Ronaldo na Euro 2020 gi golden boot laukhre Portugal gi forward Cristiano Ronaldo na Euro 2020 da match mari sanaki adubu maduna mahakpu tournament gi top scorer gi mafam kanbada athingba pibading amkhide Ronaldo na European Championship da goal manga sanki Czech Republic gi attacker Patrick Siksu goal masing sapmanana sanduna khwaidigi goal yamna sanbada punminaki adumainama Portugal gi forward asina assist tawbigi tai breaker gi khuthangda golden boot lokhi haina su pauksi sina makhatana su phongdorakli pausi lusilakpoin state si wang martokpa maruiba content masani khitanga mayamda share tawjaramge mayam lefuk taminasi Uttar Pradesh ki tuan ba mafam singda akan manong suba amasum rajatabagi thaudok mari lainana miyoy nifuga taruk laikidre Himachal Pradesh ki Kangara district ki Bobeli da asoba landslide amasum ising isaw thokre mafam asida hauji rescue operation kana sathari haiden su paus na makhatana phongdore du mem sigi ising isaw ji social media da su video clip kayama viral oiribani yamnamak laibak thiba musum nuaitaba thodok ama oiragani aduga mem hauji ko inadi matang saida losinjarage aduga pathoksogi bi soikibu lan ki bi yarsu mem ngak pigani anabu I pauloragadi mem susoi soidana matam san update pijarake haina Manipur top channel gi mekedi isu mem na thamjari duga pathoksogi bi da mem soikibu lan ki bi yarsu mem ngak pigani duga hore nungdaram phoma Manipur sipong singdigi anau I pauksing collection tawjarakan mem na nganamak I pauksing update people ngamna bo khona jarake haina myamda thamjari and thank you